Masagi saktam kaidana lijaba state asida India lengakna amada natana amada machet tanaba kana hotnari. Chingtam hena nungsinarakpa asida nungnanglaba India lengakna anauba aronba thaurang ama soidana tawrakani. Masipunna thengnaminaba changi haina All Manipur United Clubs Organization amukogi president P.H. Nandoluwang phongdokre. Wafamasi ngasi Kwagaithal akham laikai community hall da pangthokpa 18 suba protest day gi thauram da phongdokhibani. Assam state ki oina miyoi lising ahum jamapan COVID-19 positive oiba thengnakhre. Hauzik fawda state asigi oina miyoi lising ama chanipan supna manga active oiri amade miyoi nipana laikanaba ngamdana laikhidre. Nakalamaromda state asigi oina miyoi lising yankhai gi sample test tawraga result laklaba matong Assam lenga ki maikai digi amukha na Guwahati da lockdown amuk na hongna na thamnaba khanari hairi. Ngarang numidang wairam pung manga makhairom tawa matamda nupi amadagi Narcotic and Affairs of Border team na yamlaba heroin powder gram chamri yankai Manipuri dagi fare hairi fagalaba nupi adu Tamenglong district ki Magulong dagi Chaili Nyumi chahini futaret apokpa samuite yu Nyumi kawe hairi mahakna haidorakpagi matungina heroin powder gram chamri yankai sinanarkiba nupi amasu fagatpangamle hairi. COVID-19 lanthengna ba laingak na paikhalakliba khongthang sing tung koina sizinaba yanaba mediang san na yengbiu laingak ki oina leiriba mafam kaya laichara sibu lanthengna bada sizinarabadi pumnamaki khudong jab hoigani haina mayang Imphal AC gi hanagi MLA Dr. Kumuzam Ratan Kumar phongdokre. Ketrigao AC gi manungda laiba lairabagi pankhai makhada hingiba imungsingda tin shit sing social activist ipu lamyan bana ngasi yenthokre pong lambida laiba ipu lamyan bagi yumda pangthokpa pochai yenthokpa duda tin shit phangadaba beneficiary sing sarugaki tin shit sing adu yenthokhibaga loinana wakhagya koibada thangadaba street lamp singsu wakhadagi lakpa miyoi singda khusinaki amade Bamol Kampu Chingtam social worker union dasu street lamp thanabagi machak sing khusinaki. COVID-19 ki laichara si thengna ba lockdown thamlingai maragasida Ministry of MSME gi makhada Andro AC gi manungda leiba miyoi sing senthok lambi leina ba SISG singda senthang pi na bagi matangda awareness program ama ngasi yairi pok yambem mathak lekai da pangthokre.